ꯍꯧꯖꯤꯛ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯔꯛꯄ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯧ ꯂꯣꯛꯄ ꯑꯃꯗꯤ ꯂꯧ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯃꯨꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯑꯦꯂꯥꯡꯐꯝꯅ ꯁꯤꯌꯥꯔ ꯂꯧꯔꯀꯥꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯣꯛꯄ ꯌꯥꯅꯅꯕꯒꯤ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯑꯣꯖꯥꯃꯥꯡꯁꯦ ꯌꯥꯝꯅ ꯐꯖꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯄꯨꯖꯥ ꯑꯦꯂꯥꯡꯕꯝꯁꯦ ꯄꯨꯖꯥ ꯑꯦꯂꯥꯡꯕꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯗꯨꯝ ꯀꯨꯞꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯏꯟꯠ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯁꯤ ꯂꯥꯛꯏꯕ ꯍꯧꯖꯤꯛ IDPꯁꯤꯡꯒꯤꯅ ꯁꯣꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯂꯥꯟꯁꯤ ꯈꯛꯀꯤ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯥꯎꯠꯀꯠ ꯑꯣꯏꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯕ ꯑꯥꯎꯠꯀꯠ ꯑꯣꯏꯕ ꯈꯨꯡꯒꯪ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯆꯥꯎꯈꯠꯆꯅꯅꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯕꯦꯅꯤꯐꯤꯠ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯁꯦꯔꯤꯌꯁꯂꯤ ꯂꯧꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤ ꯑꯃ ꯑꯣꯏ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯔꯇꯤꯀꯨꯂꯔ ꯁꯤꯒꯤ ꯂꯩꯔꯤꯕ ꯄꯦꯄꯔꯗ ꯀꯣꯠ ꯇꯧꯔꯤꯁꯤꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯂꯥꯛꯆꯔꯀꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯅ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ SP ꯌꯥꯎꯅ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯃꯤꯇꯤꯡ ꯑꯃ ꯐꯝꯕ ꯍꯥꯏꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯁꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯍꯟꯗꯛꯀꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯃꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔ ꯂꯥꯛꯑꯒ ꯇꯨꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯐꯧꯆꯈꯥꯏꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯁꯤꯡ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯁꯤꯗ ꯄꯥꯛꯇꯛꯅꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤ ꯍꯥꯠꯄ ꯅꯣꯡꯃꯩ ꯀꯥꯞꯄ ꯋꯥꯠ ꯑꯦꯚꯔ ꯏꯁꯨꯁ ꯃꯌꯥꯝ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯃꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟꯕꯨꯡꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ PR ꯂꯩꯅ ꯐꯥꯎꯕꯗ ꯂꯧ ꯎꯔꯒ ꯂꯩꯖꯕ ꯅꯤꯄꯥ ꯑꯍꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯇꯥꯅ ꯀꯨꯝꯃꯛꯑꯀꯥꯟꯗ ꯀꯣ ꯆꯤꯡꯗꯒꯤ ꯂꯧꯕꯨꯛ ꯇꯥꯅ ꯀꯨꯝꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯅꯛꯄ ꯅꯤꯌꯥꯔꯦꯁ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯣ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯃꯊꯤꯖꯥꯅ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯀꯨꯝꯃꯛꯑꯀꯥꯟꯗ ꯂꯧ ꯎꯔ ꯂꯩꯖꯕ ꯀꯥꯡꯕꯨ ꯑꯃ ꯑꯩꯈꯣꯏ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯃꯇꯝꯗ ꯎꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯊꯝꯕ ꯃꯐꯝ ꯊꯝꯈꯤꯕ ꯀꯣ ꯗꯦꯟ ꯀꯥꯞꯄꯝꯃ ꯆꯠꯈꯤꯕ ꯐꯥꯎꯕꯗ ꯀꯥꯞꯄꯝꯃꯤꯕ ꯂꯧꯐꯝꯗꯨꯗꯒꯤꯅ ꯆꯤꯡꯈꯣꯡꯗꯨ ꯌꯧꯅꯕ ꯆꯤꯡꯗꯨ ꯌꯧꯅꯕ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯡꯕ ꯄ꯭ꯂꯦꯟ ꯑꯦꯔꯤꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯐꯥꯎꯕꯗ ꯅꯣꯡꯃꯩ ꯄꯥꯏꯔ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯎꯍꯧꯗꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯨꯗꯤ ꯑꯣꯖꯥ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯊꯃꯣꯏ ꯁꯦꯡꯗꯕꯀꯣ ꯏꯔꯥꯡꯒꯤ ꯊꯣꯛꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨ ꯀꯣꯏꯁꯟ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯂꯧ ꯎꯔꯒ ꯂꯩꯖꯕ ꯂꯧ ꯄꯦꯡꯉꯒ ꯂꯩꯖꯕ ꯂꯧ ꯁꯨꯔ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯒ ꯂꯧꯕꯨꯛꯇꯨ ꯃꯔꯣꯟ ꯂꯥꯜꯂꯒ ꯂꯥꯛꯑꯀꯥꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯒ ꯑꯃꯨꯛ ꯍꯪꯒꯠꯂꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯁꯥꯡꯈ꯭ꯔꯕ ꯖꯒꯥꯗꯣ ꯆꯠꯄ ꯃꯇꯝꯗ ꯐꯥꯎꯕꯗ ꯎꯍꯧꯗꯦꯅ ꯍꯥꯏꯕ ꯉꯝꯃꯤꯕ ꯑꯗꯨꯒ ꯀꯥꯞꯄꯝꯃꯤꯕ ꯖꯒꯥꯗꯨꯒꯤꯅ ꯅꯤꯌꯥꯔꯦꯁ 200 ꯃꯤꯇꯔ 300 ꯃꯤꯇꯔꯒꯤ ꯗꯤꯁꯇꯦꯟꯁꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯥꯒꯤ ꯌꯨꯅꯤꯠ ꯑꯃ ꯗ꯭ꯌꯨꯇꯤ ꯇꯧꯔ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯒꯦ ꯑꯩꯈꯣꯏꯁꯤ ꯀꯅꯥ ꯊꯥꯖꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯩꯈꯣꯏ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯝ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯌꯥꯎꯕꯗꯤꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ IRBꯒꯨꯝꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯨꯝꯕꯁꯦ ꯃꯐꯝ ꯆꯥꯅ ꯐꯖꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯍꯟꯕꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯤꯟ ꯈꯔ ꯎꯈ꯭ꯔꯦꯕꯀꯣ ꯃꯃꯥꯡꯗꯁꯦ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯣꯏꯔꯣ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯦ ꯈꯨꯟꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯥꯔꯃꯤꯁꯤꯡꯅ ꯀꯦꯁꯄꯔꯁꯦ ꯍꯦꯛꯇ ꯊꯥꯖꯤꯜꯂ ꯊꯝꯃꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯥꯛꯄ ꯆꯪꯍꯟꯗꯕꯒꯨꯝꯕ ꯇꯧꯒꯨꯝꯕꯀꯣ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯍꯟꯕ ꯑꯗꯨꯒ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯀꯦꯁꯄꯔ ꯊꯥꯖꯤꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯖꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯆꯪꯍꯟꯗꯕꯒꯤ ꯋꯥꯔꯤ ꯀꯣ ꯃꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯒꯤ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯐꯥꯎꯕ ꯆꯪꯍꯟꯗꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯎꯔꯦꯗꯅ ꯄ꯭ꯔꯃꯥꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯇꯁꯦꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯤꯡꯗ ꯉꯝꯃꯛꯇꯕ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯂꯧꯔꯣꯛ ꯄꯟꯊꯥꯅꯤ ꯍꯧꯖꯤꯛ ꯂꯧ ꯈꯥꯎꯕ ꯃꯇꯝꯅꯤ ꯂꯧ ꯈꯥꯎꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯕꯤꯁꯅꯨꯄꯨꯔꯒꯤ DC ꯄꯨꯖꯥ ꯑꯦꯂꯥꯡꯕꯝꯅ ꯂꯧꯈꯠꯂꯤꯕ ꯁ꯭ꯇꯦꯞꯁꯦ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡꯁꯤ ꯃꯅꯨꯡꯁꯤꯗ ꯊꯕꯛ ꯇꯧꯒꯗꯧꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯗꯤ DC ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯗꯨ ꯁꯣꯏꯍꯟꯗꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯦ ꯇꯧꯒꯗꯧꯕ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯧꯕ ꯒ꯭ꯔꯥꯎꯟꯗ ꯂꯩꯒꯗꯧꯕ ꯐꯤꯜꯗ ꯂꯩꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯅ ꯃꯗꯨꯒꯤ ꯂꯥꯞꯁꯦꯁ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯅ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯌꯦꯡꯕꯤꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔꯁꯤꯡ ꯐꯝꯃꯤꯟꯅꯔꯦꯗꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯅꯤ ꯈꯔ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯈꯔ ꯃꯔꯥꯏꯕꯛ ꯐꯕꯅ ꯍꯤꯡꯖꯔꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯁꯨ ꯁꯤꯖꯔꯁꯅꯨ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯑꯗꯨꯝ ꯁꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯊꯕꯛꯁꯦ ꯇꯧꯕꯒꯤ ꯃꯍꯨꯠꯇ
तसेंग हाई तारगदी लेबिरिबा दिसी पूजा एलांगबमना लखलाइबा स्टेप से सिगी मनुंग सिदे तंगाय फदना लेबिरिबा बिसोम दिस लेबिरिबा मसिंग थिंगमदबा अखोई सिक्योरिटी फोर्सेस मैम जे तसेंग चप चारा मथमोय सेंगना मागी तखम तोकबा नॉर्मल ड्यूटी दो तहनजनिंगी मखा ताना इरांग थोनजनिंगदे तसेंग मसिदे नुवाइतबा थौदोक मै थ्रोक मतमदा मदुई consequence फरोय को सिदे खौदना कुकी टेररिस्टना नत्रगना कुकी ड्रग माफिया सिंगना ड्रग चासलगा ngai tawroidaba ngamoidaba adagi khut tharoidaba nongmai kapoidaba mongda ngasi je suk changra pr like mong ngasi bagu nongmai kaphalaktre mau ta kapi ko yamna toina kaphandre adubu sanariba adugumba director sanariba adugumba script writer film sanariba drama sanariba kangbu singdo yam haina section yengbiu hayodana handaki lo kanna khawnaba timing sida marai wak thidana masagi ahan khara micham khara hayodana nongmai kapsan ma yaw taragadi handi consequence kya phadu man debako aduna haji particular maitai singna yengise maitai gi leibiri badugumba prajasini khang ba yengi ba si yona ngasai ngawra thama bogda khang kha chi khang ji kaimate ba leiba lengaksina achumba wayen achumba thodang achumba wakhalon achumba thok tawira hai thajabdu ne khon ko yeng leisi ko adu da tasengna hauja lenga kama leina governor na madu no leader oi birakanda lenga ama le birakanda ta governor na lenga passion birakanda sab sana miyam ki thajab tawni le moina sum thenghang nai na nomai ka phanba thenghang nai na mi manghan ba thenghang nai na se kai mi sian bagi oi phim da lakta ragadi tasengna madugi oi ba consequence so praja na thamoi kya pendong mande ko jamang jako ana handak kai gumma leibak thidana kuki terrorist sing na kuki drug mafia sing na थोन थोदोक नमई का पर मिशम हरब थबक तरक पुतारगदी मददी प्रजा मियाम की तुमी लेगदो मानदे न खमदो जमंग चको अदुना मदुई consequence थोक्तनबगी दमक लेरिब लेंगाक्सिना लेरिब गवर्नमेंट सिना लेरिब मागी बरि नब कंसर्न ऑफिशियल सिंगिना मदो थमोय सेंग थोक तोम चंगी को अदुना जु लेबि पसक से कोइ हाइजिनिंगदी मैतै सिंगिदी सही मगी मनुंगदा लौरोक था अमुक लाको लो अमुक उजब हाइबसे अखोगी तंगाय फदब तौदा दबि थौ मनी सिजना अमुक उजबसिना कैदौरे सही अमगी को सही अमगी चारनब मागी गमजम फौ पसिनरकांदा मखा ताबा मतम डे टाइम द्रो कैदौरे मसा मसुसिंगी हिंगनबा अद मी वेना हिंगनब होना मतमदा मसागी नॉर्मल थौ मसा तौजरकांदा हिंगन होना दुनी प्रमाणी को असुगुमनबा सही अमगी मनुंगदा अमुतंग फंगजबा अखोगी चखाव को चखाव फुननब होना जरिबा दुगुंबा फिल्म जिबावदा तसेना तारगदी सिंगनरक तारगदी ओजमांग चमदो अखोई प्रजासना थमोय क्या पेनो मानदेबको अदुना हजि खोइना हिंगी पुंसी महिंगसी अखोई सिंगमाई लानबा याद्री तुरुंग बंगला नाथबा याद्री को सेरौ लानबा याद्री को मोरे संबा याद्री याम नुंगाइतबा सिनलमदा खोइ लेरिबनी को सुगुमा मयाम खल्लकांदा तगाय फदना खोइ से लेंगाक्सिना अफबा मयगोन नमदा अफबा थबक तौबिरकने थाजबा दुनी खोइना गाइजरीजे अदु प्रजासना गाइरिसी अखोइ लेरिबा लीडर सिंजे नुंगाइजरो मोय ओमोर ओइजरो मोय करोड़पति ओइजरो मोय मसेन नुंगाइना थबक तौजरो हाइबरते को थेंखांग नाइना वारा चलिबा मोमन तादे थौ मयाम जे सुंसोय छोइदना लेंगा अमा लेबनिना तौबिरकने हाबि थाजबदो एक्सपेक्टेशन दोनि खोइ लेरिजिको तौबिरो दबि तारगदि मदुगि जुमदो अदुम लाक्चनी को अदुना हजु एफएम जि मतंगदा एखोइ डीसी एलांग पूजा एलांगमना खोइ सिगि लेरिबा सिक्युरिटी मेजर लखपगि मनुंग सिदिदा आईडीपी सिंजु होंजिनबा याम होंजलनि हाबि पार्ट अमसि थंबा यावरि को खोइ उजमतमदा याम फै यारगदी ममांगदा लेबिरम चिफ सेक्रेटरी ना हाबिरमबदा एखो ऑन और बिफोर डिसेंबर की मनुंगदा कोइ पार्ट अहम थोन हंजलंगनी गाना एसुरेस पिरम लेबिनी को अ हंजलन मदि लायना हजु अक्टोबर थारो सिलक्तोरे नवेम्बर हेंगसे हौदोरे को जमांग चला नवेम्बर हेंगसे हौदोरे डिसेंबर लानी अदुना एखोइ याम नुंगाइतबा सिनमनि नेदि थौसे दुना लेरि फिल्म से एखोइ लेरिबा आईडीपी सिंगी थमोगी ओइबा वखलोन जे कन हाइतारगदी मसाना मसागी मरमदा मसाना मसागी मयुमदा उंत हंजनजरकांदा एखोइ उ सगी गाय वान ओइगेरा उन ओइगेरा देन कई नो चेक चरांग ओइगेरा खमजलकांदा अंगमजबा एखोगी काय हाइनी कयम खरना ngakhalaga thamaga yum sam sajarakanda एखोइ पुसी महिंग अमा नो पुसी महिंग अमा चखिनबा होनबदुगी ओबा नुगाइबदुनि म्यामना जि गाइनरिसिको अदुना तबिदा तंगाय फदना अनोबा fabricated house हारदना अनो फम पिरकांदा लेहनगने हाइतारगदी how many years सही कया नो था कया नो आईडीपी सिंग जेबेम होंजुलदु हाइब क्वेश्चन लाक्तोरेबको अदुना एखोइ लेरि फिल्म से तसेनाइतारगदी तसेंगना गवर्नमेंट ना मसा मसागी मरमदा हजरलकांदा अमसुमाय हजरलकांदा तसेंगना पीस लाकनम खोंथांगो सिनबगी महुता अनोबा फेब्रिकेटेड हाउस सादना अनोबा जगह पिरकांदा सै मतम खर लेहनबा यारनबगी ओइ मोंग सुम सादु तारगदी दुनु ताकोदी लांजे लोहिरोइद्री को लांजे लोहिरोइद्री लाल लोइद्री तसेंगना सबसाना मदुगी ओबा लोयरनबगी ओबा एक्सपेक्टेशन हम लेइत्रा ममी मखै दु उहल लेबको अदुना लेइ फिल्म से कोइ
ꯄꯨꯖꯥ ꯂꯥꯡꯕꯝꯅ ꯗꯤ ꯁꯤ ꯄꯨꯖꯥ ꯂꯥꯡꯕꯝꯅ ꯄꯥꯏꯈꯠꯂꯛꯏꯕ ꯃꯦꯗꯝ ꯗꯤ ꯁꯤ ꯄꯨꯖꯥ ꯂꯥꯡꯕꯝꯅ ꯄꯥꯏꯈꯠꯂꯛꯏꯕ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯇꯧꯒꯗꯧꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅꯁꯨ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯆꯪꯕꯤꯔꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯃꯐꯝꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ